Sana khotnaba haibasi miyobagi punsida khwaidagi maruiba sajen amani. Yamna ngallingai matamda sana khotnaba haibasi supnatangi sajen amo irambada natana. Leibak amaga gi marakta natragana malemgi leibak mayamgi marakta sanaroi kayana athoi ahen tanaduna competition kaya su tongnai. Aduga sana khotnabagi itihasta khwaidagi chawba sport event asina Olympic game ni. Aduna hujik Olympic game na amuk lakpaga luinana ngasigi episode asida Olympic game haibasi matokram na horakkibano haibatu ngasi mayam punna amuktang yengminasi. Olympic game haibasida ancient Olympic game aduga modern Olympic game haiduna lay. Ancient Olympic game asi chaurakna ngasidagi chahi 3,000 ki mamangdagi Greece dagi hokibani masigi chapchaba date makti khangbangamde aduba masi 1776 BC dagi hokibani. Matamduda Olympic game asi religious event amo ina torami. Masi matamduda Greece ki isor god of sky natragana father of all god Zeus pu ikai khumna bu utpo ina hokibani. Matamaduda masana si chahi mari gi gap ta torami. Matamdugi Olympic game da yoramba masana singdi panba yarabada lamjen tanaba wrestling sagol gari lamjen tanaba sagol thoba amasung kickboxing gumba masana sing asini. Matamadugi Olympic game da mai amasu hogatlami thajabagi matung inna masigi mai asi numit ki maisa dagi lawduna hogatpa mai ni haibasini. Masigi mai asi matamduda su Olympic game loidri phawba mulalamde. Olympic game bu Olympic haina thonkibagi maram masisu masi ihan hana Southern Greece ki Olympia heriba shahar asida pangthokpa hokibani. Masigi shahar asigi maming lawraga Olympic game haina thonkibani. Asumna iroi loiba ancient Olympic game asi 393 AD da pangthokki. Masigi matungda Roman gi Christian Emperor Theodosius I na Olympic game asi religious oiba event haiduna thingjinki. Masigi matungda Olympic game asi sanglaba chahi 1903 lepki. Aduna masi itihas ki saruk am oiki masi mi ayambana asum kauba hoksinnarakki. Madugi matungda France dagi misak ama mahakki mamingna Baron Perry Coubertin koba misak amana asigumlaba game amasu lerami haibasi history da thengnaduna mahakna amuk hanna game asi hokdokpa pamadagi misak asina ninganaba tawduna kanna hotnaduna 6 April 1896 dagi Olympic game asi amuk nahungnana Greece ki Athens dagi hokdokki. Masibu hujikkan ki matamda modern Olympic game haina khangnariba asini. Matamduda masi nauna hokdorakpo oirambana malemgi leibak ayambana pakna khangnaramde. Aduna masida mapung phana athlete sing saruk yaramde. Aduba Baron Perry herba misak asina ninghanaba tawdana Olympic game asibu chahi mari gi gapta asum chatharami. Asumna 1924 gi Paris ta pangthokiba Olympic game dadi matamadugi sakti leiba leibak America amasung Russia na su saruk yarakki. Chahi aduda malemgi tongan balebak kayadagi 3,000 henba athlete singna saruk yakhi. Chahi adudagi Olympic game gi closing ceremony su pangthokpa hokki. Aduga chahi asimaktadagi su Winter Olympic game haiduna tongana pangthokpa horakki. Asumna Olympic game malemgi khwaidagi chawba khwaidagi ihan hanba sport competition ama oirakki. Aduna masida mikok thongakpa sanaroi sing leibak ki ijat purakpagi mityengda yengba hongnarakki. Olympic game bu karamba chahida karamba leibakta pangthokadage haiba asi International Olympic Committee na lepi. Committee asimaksu 1894 da Baron Perry herba misak adumakna lusingduna lingkhatkibani. Matamaduda committee asida supnatangi leibak 8 tamak saruk yarammi. India su kumja 1900 ta pangthokiba Olympic game da supnatangi sanaroi amakhaktang saruk yakhi. Madugi matungda 1920 Olympic game dagi India na makhoigi contingent sing thaba hokki. Aduga handak chahi gi oina yenglurabada India dagi athlete 113 na Olympic game asida saruk yari. Masida Haryana dagi khwaidagi yamna sanaroi kungamari na India represent tawri. Aduga ikhoigi Manipur dagi na supnatangi athlete ani khaktamak Olympic game asida saruk yari. Video asiba nungaibiba taragadi like share amasung subscribe tobiyo. Mathangi episode ta Olympic game gamari leinaba facts sing amuk pudno laksake. Matam adu phawbadangi oina mayamdagi kainanaba yathang nijari.